Nangna thazadeda haigadava wataret. 1. Octopus the thamoi ahum pali. Octopuses have 3 hearts. Aidi khangba kuidri adum hana khangbirabra. Octopus hariba jibastida thamoi ahum pali. Sonia gi ama Sundari gi ama Sunita gi ama. Thamoi ahumstagi ani amana magi gills masai gupta e pisili aduga lemhoriba thamoisna magi lemhoriba hakchang sarukta e pisili. Yam interesting oriba wa amana sigi moigi ahumsuba thamoi asi moina iroiba matamda mihul chongba lepi. Sigum basilaiba octopusing arimbada sakti mangdanaba makhoi yarim khai iroidanaba hotnai. Iroibagi muhutta sumaina crawl toraga sitlagoina chatli. Aduga atopa yam nungariba wa amana octopus ki makhoigi igi machusi blue higok machuni. Masimoigi ida hima cyanin haibadugumba korigi mayai chenba protein ama yaubagini. 2. Kohisi pumba suknai naide honey never spoils. Pumba naida bachunjak lai kaisi aina khanbada masi mi ayambana kaisu sukhang khangnana moi khali mi ayambana. Adusu atai atai aikoi mioibana semba chapot kanate khoihi sini khoihi. Leinung tokkhada thijinba thijulishingna Egyptagi mangpham khara thijiluba matamda chahi lishing ahum helaba khoihi sungpumpumda kashum torumdai phafana chaba yaba mongda leramba thengnarakhiba laikhre. Chahi lishing ahum pumdradi kashu pummaroida. Adubu pizza nungja chak insang na friend nghaktang da pummaga khohina chahi lishing ahum pumde harisi masi monda kari hendok thidokpa matik mayai chenbagino karina khohibu special lo helibano. Siki pakhum di chemistry da lakhre. Khohi de ising gi changdi yam nemaga acid ki changdi wangni yawi. Sinamaram uraga khohi mahik matai hingkup sing ni hingbangam da badgumba mafam ama ohelli. Masiga sumatakta khoi singna amugadgumba glucose oxidase ko machal amamu kudol toksilaktuna acha thaglishin merating bangba machal hydrogen peroxide sisu puthokhalai. Masni khohina pumamdabagi chemistry. Aduna thaina noi pupuna siznarmagi khoi magi lukumda lairido hunduunu hawi hawina likto. Number 3. Sidi Bangkok ta koiba chatpa chapisingna khangjinba kanagani. Asngarang di crash game sanaraga phone anbam lairihe tu masi irai laiba yamsu interesting oiba game ne madudi 1xp loire sida tawduisi plane si pokhai khitringini sagi winnings phat lahu wi wane aduga sidine ekoi sana pamba amount amhekta da sanagi yai kuina ngai kai mana chawbu di heli. Oh yes aidi amukasu thoire thakibe amount double the thoire thorpa selsi paytm bank tagi lakthoni sida dei topa game singsu yauri under and over dice head and tail asne sing si sanaraga daw buyar ke dom BMW car iPhone laptops gas price makal mathel manasing phangbi yahali registration tawdagi promo code sisinaraga de dom ₹130,000 amadi 150 free spins phangani link comment da hapjarmage apamasing laibak ingbiyo. Number 3. Sidi Bangkok ta koiba chatpa chapisingna khangjinba kanagani. Bikini ngaujabasing khangjinbiu sarkna charga mi siba masingdagidi kokthakta yubi tasilaga siba migi masingna heli sekhetchmeri photo pup. Samudra khongban mayada pothaba chatkan bising yubi pambi makhongda hai garmi dobiruno helmet amakari mupasunate lawai lempu chaijani. Samudra chatpada mayamni yam kinarisi shark ni ai budi nungtigi nganam chai. Samudra manungda leiba shark tagidi samudra khongban da hoba yubi pamini hena mi hatli haibisi kawbirano. Ningol chakobu khudingi chabdu da UBC yam budi nungsibane adubu berani na shark na charga siba mi masingsi chahi mada supnagi tararomdani aduga yubi tasilaga siba mi gi masingasna chahi mada chamaga yankhai romni haire mi hatpi yubi nang horendi ama chathuke khangare. 4. Eiffel Tower asi kalen thada inchi taruk lom wangba hingalai. Paris ta leiba iconic oida Eiffel Tower asi kalen thada wangba hingalai hairi. Thoina ngakpi khaino masi thermal expansion na thuhanbane. Haidi kalen gi nungsana yaibada sokdokpa muk natraga su khajik petholaga wangkhalakpane. Sigi onna tainabada ningtham thadana dhatu se sungjin khiduna mu khajik tension khigani. Thermal expansion asi atai dhatu singda sodum tawi adubu Eiffel Towers di kahina wangba maramna
ꯃꯉꯣꯟꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯅꯤ꯫ Number 5. Ising ayingbadagi ising asabana hena phamjinba thui hali. Sigi wasi hek tabada thajaningai oidabani. Adubu masi condition kharagi matungina achumba wani. Ising ayingbadagi ising asabana hena thuna phamjinba hali. Masibu empemba effect haina khangnai. Sigi thong sibu changyingaga ihana khangkiba Tanzanian satra empembadagi lauraga thonkibani. Ising ayingbadagi ising asabana hena thuna hana phamibasi masi kari maramgino haibasi scientist na ngasisu yam kanna debate tongdari. Theory amagi matungina ising asabana hena thuna manil olaga paikhatkiba aduna phamjingadaba isinggi chang hanthankibagini hairi. Aduga sinataba theory kharasu leiri. Ama boiro masi science ngawjabsingda yam bit piba thong ama oiri. Paradoxical effect ama oiri. 6. Venus hariba graha sigi mai nongmagi matamna magi chahi amadagi sangba heli. Venus se ekoi prithviga mari mata thoknaba grahani kaidanasu hainai. Adu mahaksdi yam phajanadi masing mason naiba grahani. Koroga khwainaknaba graha Mercury digi fo hena mana saba henjele inido. Aduga magi yam interesting oriba wa amana magi one day magi nongmi matamasna magi chahi amagi matamdagi sangba heli. Madudi Venus na ungbasi o khaktapi ganja thapra kaino. Aikhoigi prithivigi matamda pabada numit chaniga nifumduni changi mai exista mutang mapung phana leithorakpada. Aduga mana korogi akoibada chatpagi khungchat amana mapung phabadana numit chaniga kunmanga ni changi khak changi. Aduna karigumba aikhoina Venus chatpa yadraga chatladi Venus ta numit thorakpa numit takibasi masi chahi amada suplagi amuktagi hena u phangoidoini. Aikoi sidadi nungtigi u phangise nungaitro. Adum Manipurda thabak tugjaning thabak phangdabagi awaba mayuknabra. Aikhoigi nahasing chada marifu hena thabak phangdana leiri. Aduga aikhoigi iramdamsida sigi problems laksilakne haibagi mamisu iu uba phangdri. Adubu adumni thabak phangdabagi awaba du koknaba ina mantra ma taklagide adum kari phawgani. Hairiba mantrasna adum thamda lupa lising yankai phawdi tanbi hangadori. Kari lupa lising yankai haiba. Description da link ama thingnabigani maduda changbiro maduda Code to Destiny na tha amada lupa lising yankai mato karamna tangani haibagi webinar ama lakiba tang taratarugusigi numidang pung tarugtagi chathagadori. Pakhatpikinu webinar SSL amata lowdana lemna chathajagadabane. Masda 100% job assistance piriba full stack web development course asigi matangda sugaina takadori. Panbiyai sigi skill asibu hairagadi thabakki waningai oide. Job opportunity na nangadabda ngaire. Adugi indeed.com gi matungna web developer amagi thagi tolopsi lak 3 muk oi. Amuk hena nungairidi tamba loidringai isha-isagi shanthok lambi amamam leibi yabagi khudong chabasu leiri. Code to Destiny na adongi punsi honghanba ngam skill ama adomda khudol tawgadabagi sem saduna leire. Now you have the chance to change your life.